Akashbani Imphal, Maibam Dwijamani na pau pazari, ahanbada maruiba pau. Rajya Sabha ki MP Leksemba Sanazoban Hairi, Manipur gi yellow purup singi maruiba laifhamlen amadi Kobam Singh, tungi mirol gi damak yokatura thambagi tangai fadabalai. Security force ki apunba kangbu amana Surasanpur gi khengmol da thibu humgi thabak chathabada yablaba khok khulai sing phare. Manipur da haukiba numin ini asida sabagi sang khangen hengalaklai. Rajya Sige None Zilla na kumsi sehigi khwaidigi sab Zilla oirai. Lok Sabha ki taruk suba tangka ki Mikhal gi board khomagi matam ngasi numida wairam loikre. Mikhal thangza numida pangthokani. Amasong taret suba tangka ki Lok Sabha Mikhal gi board khomagi thabak khamthengna kalle. Rajya Sabha ki MP Leksemba Sanazoban Hairi, Manipur da laidiba yellow purup singi maruiba laifhamlen amadi Kobam Singh asi tungi mirol gi damak yokatuna amadi semkat sakatuna thambagi tangai phadabalai. Wafam asi leiba ki yaifanaba saghong ngahongnaba sai khudingi kalen gi thanil numita ibudo nongsaba masung ibudo pakhangba ani gi mafamda sengba haiduna yaipa thongni jaba seng hongba thoromda Sri Leksemba Sanazoban phongdokhibani. Imphal East Palace compound leiba sana konung Uttara Sanglenda pangthokiba thoromaduda ibudo nongsaba masung ibudo pakhangba ani gi mafamda sengba haiduna yaipa thongni khi. Thoromaduga mari lenana MP Leksemba Sanazoban hai ngasi pangtholiba thoromasi ningsingba thoktraba matamdagi hauduna lamdamasida pankiba ningthorol kayagi haktaktagi maina wai tangna sam kaiphadaba thorom amoina pangthokduna lakhibani. Mahagna makha taraduna lamdamasigi yellow purup singna layoi khraba ipa ipu singna thambiramba lining laisolgi yamna maruiba ahakpa laifhamlen amadi khubam kaya asi thausadabagum tauri asugumba mafam kaya asi yaikhai thugaiba yauna amanga ta tholiba amadi mangana bo honariba sing asi laingak amadi marilene bo authority na matik saba thabak lokalaningi thorom si ekona cheng hongba haina su haire masigi thorom si ibudo long saba amasung ibudo pakhangba anisida ngamjaba sengba haijadana leiba asigi kogi yaifanaba aduga sanghong ngahongnaba leiba kanglu khuru mayam si kogi lungai yaifana punna awana tadana pananaba thongni jaba thormamani wasi pangjariba thormasina kogi leiba sida sahi ama hena tangdu leita daba amna koiba thodo watu sina singbase wakhaiba adugumba ingchipa ndamama porko orisanu Ibudo nongsabana malemda ahan boina khongum lakhiba Kaksing Jilla gi manungsan ba mantakta leiba laying thok nongsabagi khubamda sungasi sahi asigi oiba laying thok nongsaba seng homgi thorom pangthokhi thoromaduda angom ning thok poireiton kanglei pibarel yauna phamnaiba sing amasung pena loisangi maroiba mioi sing saruk yakhi ngasigi thoromaduda political activist sapamsa kanglei palna lusingba kanglei ngaklogi thongmi kya su saruk yakhi Amaromda ngasi Kalian gi thalin numita sahi khudingi pangthokpagum Imphal Turel gi pautak hidenda lining thau sanamai temple board ki maibarel maisnam ibo bana lusingduna leiba ki yaiphanabe gi khayom laktuna thongni khre lamdamasida awana tariba madi turei eri selamba pumnamak koknanaba sana konyai lupa konyai thaduna khayom lakhi Rajya se tholiba irang asiga mari lenana security force na tongan mamafamda thibu humki thabak sathabada aina thinkrabala lolub ani gi mioi ohum phare Police ki paun hai Imphal East District Police ki kangbu amana ngarang nungthil pung anida khurai kongpal gi akoi ba mafam singda thibu humki thabak sathabada aina thinkrabala lolub pre park pro gi mioi ani phare makhoi digi sel oina lupa lising kutra manga Honda Activa ama mobile phone amadi wallet ama phangki pharba mioi sing makhata ba ain gi thabak lokhana porompat police station da sinakre Amaromda Kaksing District Police ki kangbu amana ngarang ayuk nungu lamkhai digi aina thinkrabala lolub KYKL sore pagi mioi ama phare pharba mioi edu Kaksing khuno seksa pat mamang lekai digi hausikna umalthel makha lekai dali bani mahak miyam digi namduna sel khaibada senaba mioi ni makata bat thabak lokhana ba sugnu police station da sinakre Atoba thodok amadana ngarang Surasanpur District Police amadi Assam Rifles ki apunba kangbu amana Sangai Court Police Station gi manungsan ba khemolda thibum gi thabuk sathabada yamlaba kuzukhulai sing phare Police ki paun hai phagalaba khulai sing adu gi manungda 12 bore gi sniper ani magazine galonena country made 9mm pistol ama gas gun ama 303 rifle ama magazine ama masung atei kuzukhulai ke amrum yauri
केंद्र की कल्चर मंत्रालय की रिपर्टरी ग्रांट स्कीम की मखादा पब्लिक थिएटर आर्टिस्ट एसोसिएशन नंबोल फोइसिंग ने पुथोकपा ट्रेडिशनल पुरानिक ड्रामा युफम ओइबा नापल अमसुंग भक्ति हाइबि हिरमदा था अमसुंग सथरकपा थिएटर वर्कशॉप कम प्ले प्रोडक्शन लोइसिंख्रे पब्लिक थिएटर हॉल पांथोकिबा थोरमदुदा वा ngangbada EZCC कोलकाता की बोर्ड गवर्नर्स के मेंबर बुदा सिंह थामना हाई थिएटर बु कुमई हराव ओइना खनबिगनु पिखरबली लामसा अमना मालेम असि होंगन मंगमी मागना हाई थिएटर ना अखोई की वाखल अखोई की आरान बलंबी होंदोहन बंगमी इरांग लैबलमदम अमदा थिएटर की थौदांग यामना सावी हरदुना थिएटर आर्ट असि स्कूल की करिकुलम द यहोंदुना हरुलिबा मिरोलदा अपब खुनाय अमा सेमनबगी वाखलोन चैलेंज बतंगाई फदे वर्कशॉप अदुदा अंगांग आर्टिस्ट 13 यावना पुन्ना आर्टिस्ट निफुमा थोइना सरुक याखि लोइना सरुक याखिबसिंगदा सर्टिफिकेट सिंगसु यंथोखी इंडियन रेड क्रॉस सोसाइटी कक्सिंग ब्रांच की अहान ममपो कॉमन थोरम ngasi पांथोखरे थोरम असि की सरुक अमोइना फ्री प्लास्ट गार्बेज हाइब पांदमदा लमतु सेंगबगी थोरम मसु पांथोखी थोरम असि कक्सिंग जिला के डिप्टी कमिश्नर सुवरिबा सोसाइटी असि के प्रेसिडेंट रोहित आनंद लमथाखी लमतु सेंगबगी ड्राइव अदुदा डीसी ऑफिस कॉम्प्लेक्स तगी होरगा कक्सिंग के तोंगान बंबफम सिंग सथखी ड्राइव अदुदा खा मणिपुर कॉलेज के यूथ रोड रेड क्रॉस यूनिट ग्रेस कोटेज अकादमी की जूनियर रेड क्रॉस यूनिट अमदी मार्टिन ग्रामर स्कूल कक्सिंग की थोमी सिंग सरुक याखी थोरम असि की सरुक अमोइना ब्रांच असि की सही की ओइबा मिफम अमसु कक्सिंग मयाई लेकाई कम्युनिटी हॉल द पांथोखी कम्युनिस्ट पार्टी ऑफ इंडिया CPI मणिपुर स्टेट काउंसिल हाइरी सही हेलकलबा मणिपुर की इरांग असि राजनीति की वरोइसिंग की मतेंगना तंगदु लेताबा अमसुंग इंग तपा लेबाक अमा सोइदन पुरकनी जेरोल अमता हाई CPI ना होगी सही लिसिंग अनि कुलुमदोई की मे थागे थकाई हेलपदगी सरकार की मफमदा तक्सिन खिबगा लोइना भारत सिंह बथुंगना खोंजंग संसिनख्रे हौजिकसु लेप लेतना संसिन खिगनी मणिपुर की मिखल लोइख्रे अदुबु तौगदब थबकसिंग अमता पाइखतना लेबना इरांग असि पाकथोक चाउथोकना बलंबी ओइरकनी मरमदुना इरांग असि लोइसनबा राजनीति की वरोइसिन म पुरक पतंगाई फदि हाइरी ताबिरी बपावसी आकाशवाणी इम्फाल दगिनी मणिपुर द हौखिब नुमिन इनी असिदा साबगी सांग खंगेन हेनगलकले हौखिब नुमित खरनी की ममांगदा अखाक अरावग लोइना मफम कयादा नोंग सुबदिगी साबगी सांग हंतरक्तुना मियामना नुंसा सोर खर होंदोक लोरबनी अदुबु ngarang amasung asi साबगी सांग मांकलक्तुना मियामदा खुदोंग सादब कयामरुम मायोगनरे केंद्र की हक्सल मंत्रालय ने मियाम ना कालेन थागी मतमदा तौगदब अमसुंग तौरोइदब सिंगी एडवाइजरी म थोखरबनी मियामना लंबी सोरोक द थोप मतमदा साति नत्रगा तुपी सजुनबा युमगी थोंग थोंनाउ सिंग यारिब मखै हांगदोक्तुना थंबा हक्सांग इंथानबनी हाइदुना सिनीगी सरुक यावबा कोल्ड ड्रिंक सिंगबा थकबिदबा युमदगी सतोप मतमदा थकनबे इसिंग पुबा ORS नत्रगा युमदा समजबा संप्रा महिद सिंगबा थकपा तंगाई फदरबदी यारिब मखै नुसादा थोक्तनबा हाइरी इम्फाल ngasi sabagi sang celsius degree control doi oiki nungsete yawba ising manel gi sang na sada maripuni thoi oiki राइज असि नोने जिला न कुमसी सही की ख्वाइदगी साब जिला ओरे जिला अदुदा साबगी सांग सेल्सियस डिग्री निफुगी सांग यौरे हैरी साबगी सांग हेगलपना जिला असिदा लेबा मियाम की मौसा की पुनसिदा साउना अकाइबे पिरे जिला असिदा लेरिबा मियाम नुंथेल की मतमदा युमदगी मपान थोप ngamnadre लोंगमाई बाजार दा दुकान फमली बसंगना फोंदोरबगे मतुंग इना साबगी सांग हेगलपना कैथेल दा पोट लेबा लाकपा मिगी मसिंग का हेन हंथरे एनसांग नापी योलिबा सिंग मखोइनी योलिबा पोलम सिंग साबना मरम ओइदुना कंसिलक्तुना मांगलगदरा हाइबिगी मिपाई पपोंगनरे अमरोमदा Directorate of Environment and Climate Change Manipurna piba ayinga sagi report matungina ngasi jila asida Celsius degree 38 amani pan yongna saki hairi paudam ama Handak nomanini ki marakta sabagi chang sakhiba sahi singdegi yengneruragadi khanghen hengalaktuna none jelana manipur ki khwaidagi chaba mafam oire Directorate of Environment and Climate Change Manipur ki matung inna ngarang none da Celsius degree 40 yauna sakhi ngasina Celsius degree 38.18 yauna sakhi sabagi chang hengalakpadagi lungmai bazar da pot lainaba thorakpa mioi chang yamna hanthare ayingba mafam singda urum langna duna miyam lenner नोनेदा मई चांग नाइना लाक्तबा असिनसु मियामदा अमुका हेन्ना चाउनो खुदोंग चादबा मयुंगना हल्ली साबगी चांग हेगलपदगी थेंगनरी बगी मतांगदा असुमना फुंदोकलगदी अखोय नोने से लास्ट ईयर दगी हेले हंदकना साबको अदो खोइसु उपाय लेतबगी सी आइसक्रीम गुम्बा और प्रोटेक्टिव प्लेस अदुम लारगा दुम पोथारगा लेरे करिगे हेना सारकप्रा हेबा मतमदा होजिक रेलवे गी लाकपा मतमदगी वासु याम कक्थखरे अदुने मरम ओइदना हेना साबने हेना हाइजनिंगमनी आकाशवाणी इम्फाल की पावीदमक नोनेदगी अकुई कामai बिष्णुपुर जिला की ओइदा लोकसभा मिखल की भोट मसिंग थीबदा मथौ तौगदबा काउंटिंग सुपरवाइजर काउंटिंग असिस्टेंट अमदी माइक्रो ऑब्जर्वर सिंह की आहानबा तांका की ट्रेनिंग हयेंगदगी पंचायत रिसोर्स सेंटर मिनी सेक्रेटरीट कॉम्प्लेक्स दा होरगनी मसी DEO बिष्णुपुर की चेरोल मदा हाइबनी
Tamenglong Zilla ki Handloom and Textile Bivak na sinduna ngasi Tamenglong ki Polo Ground manak tulaiba Jaliangrong Union Assembly Hall ta phisabi sing una bagi thorma ma pangthokre thormadu ki nungi obe warol piratuna Tamenglong ki Project Manager KS Zone hai iyong pi sariba phisabi sing na Weber card ki makha da bank ti sentence sing lokthaba yai karigoma phisabi sing na bank ti lokthariba sentence sing adu matam sana sing ba tarabadi makha ta na sentence sing subsidy yauna lokthaba ya bagi khutong sa ba supiri None Zilla da han boy ngasi Longmai Bazar da lanai hospital manauna hangdokre Magam Hospital and Research Institute MHRI hariba layang ngasi Hill Areas Committee ke Chairman Dinganglung Gangmaina hangdokhebani Ziribam Zilla gi Sampanagar da leiba Universal Friendship Organization UFO Western Headquarter number 3 na sinduna mitei huen lalong sindam sanglen sajal academy gi nifumdoi suba kumon thorum pangthokre Integrated Cultural Society ki hold pangthok ba thorum da Dibong Gram Panchayat ki Administrative Committee ke Chairman RK Nobin Sana UFO Western Central Committee ke President Kolom Kuman Zauna Maroiba Mithung Singh Waiki Thormadu ki Saruka Moina UFO ki Founder President Weramba RK Manisana ki photo da leisukatuna ikai khunba utki Kanglei Indigenous Martial Arts and Cultural Society ke marks na senduna mangarak soba inter-school thangta competition lising ani kunmari ngasi degi khomul lampa ki indoor stadium da hodokre tha asigi kun manga phawba sada gadoriba sangdamna basida sajel amasung thanglon khongsat haibi hiramda athoi hentana gani sangdamna basida tongan ba school kundegi lakpa mairoi sangna saruyari ngasi hotobuge thoromadu da Youth Affairs and Sports ki director T Phulena athoi bi thungoina saruyaki thoromge saruk amoina mairoi singna thangta gi apunba demonstration amasung ki marks na thangta gi kaya utki Classic Football Academy Simairong AIFF Under 17 Youth League ki final sangle ngasi Goa gi Nagaw Stadium da chanaki ba ani suba semi final da Classic Football Academy Simairong na Football 4 Sense Kangpokpi bu panjal ani suna da thoiki league asigi final da Classic Football Academy masung Sudev Delhi FC thengaragani Thobal Jilla ki Wangsing Kotompopi ground da satariba humphom doi suba district level Subroto Cup football tournament lising ani kunmari gi ngasi gi match da Wisdom Foundation khangabong na Khongsom Standard English School pupanjal mariam da thoikre Manipur Baptist Convention ki miyang makha da Liangmai Naga Baptist Association national da numini ni sathaga da peace soccer ngasi digi sanapati ki Astro Turf ground da hokre masida tongan ba team tarama thoina saru yari Kangleisa FC Singjamai Oinam Tingle Satari Manga Subo Oinam Sarli Memorial Open Soccer Tournament ki final sangba ahan batim oire ngasi sanagi ba ahan ba semi final match ta Kangleisa FC Singjamai FC Singjamai bu tie break ta ani amada thoiki ani suba semi final da hayeng Baby FC Singjamai amasung Panthoibi FC Langthabal sanagani Taraturuk suba YCB Under 13 Football Tournament ki ngasi sanagi ba quarter final match ta Marging FC Bamol Leikaina Star FC Thangjamlere pupanjal ahum sinoda madi BFC Kongbana Zobiel Bellona FC Irom Maizrau pupanjal amasuneta thoikre Akasbani Imphal gi pau tabiri Lok Sabha ki taruk suba taka ki Mikhal gi vote khoma gi matam ngasi numidang wairam loikre Mikhal thangsan mita pangthokani taka kasi da Raisa Nipan amasung Union Territory singi punna Lok Sabha Kendra Yangkai Nipan da vote thadanagani Seat singa tudi Bihar gi Nipan Haryana gi tara Jammu Kashmir Union Territory gi ama Jharkhand gi mari Delhi gi taret Odisha gi taruk Uttar Pradesh gi tara mari amasung Nongso Bengal gi Nipani Mikhal sida Mirep Sanipan marifu mapanna lamba taunagani vote thadaba ayuk pung tarete gi horaga numidang waram pung tarukta loisingani Marga sida taret suba taka ki Lok Sabha Mikhal gi vote khome gi thabak khamthengna kalle BJP lusingba masung Pradhan Mantri Narendra Modi ni ngasi Punjab ki Patiala town da pangthokpa Mikhal gi rally amada wangangki rally edu gi panthumam oriba polo ground da akan bangaksel gi thabak lokatki aroibada maroiba pawmo Rajya Sabha ki MP Lesem Basana Zawban Hairi Manipur ki yellow purup sing ki maroiba laifam lena madi khubam sing tungi mirol gi damak yokatuna thambagi tangai fadabalai Security Force ki apun bakang bu mada Surasanpur ki Khengmol da thibum ki thabak sathabada yamlaba khusu khulai sing phare Manipur da hokiba numini ni asida sabagi sang khangen hengalagle Rajya Sigi None Jilla na kumsi sai ki khwaidi ki saba jilla waire Lok Sabha ki taruk suba taka ki Mikhal gi vote khoma gi matam ngasi numidang waram loikre Mikhal thangsan mita pangthokani amasung taret suba taka ki Lok Sabha Mikhal gi vote khoma gi thabak khamthengna kalle pauloi sare